ꯑꯍꯥꯟꯕ ꯅꯨꯄꯥ ꯁꯥꯕꯤ ꯁꯤꯔꯤꯌꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯗ RM ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯃꯤꯡꯅ ꯈꯣꯟꯊꯧꯖꯝ ꯂꯪꯊꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯁꯤꯔꯤꯌꯦꯜ ꯑꯁꯤ ꯃꯊꯪ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯊꯥꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯄꯤꯁꯣꯗ ꯑꯃꯒ ꯀꯥꯟꯅꯕ ꯒꯦꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯃꯆꯥ ꯅꯨꯄꯥ ꯁꯥꯕꯤꯒꯤ ꯇꯤꯝꯗꯒꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯗꯨꯒ ꯊꯥꯗꯣꯛꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯒꯗꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯄꯥꯝꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯣꯏꯅ ꯇꯧꯖꯒꯅꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯇꯣꯝ ꯊꯤꯟ ꯑꯃꯁꯨꯡ ꯅꯦꯄꯣꯂꯤꯌꯟ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯒꯦꯁ ꯑꯣꯏꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯈꯪꯂꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯝꯊꯤꯟ ꯑꯃꯁꯨꯡ ꯅꯦꯄꯣꯂꯤꯌꯟꯗꯒꯤ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯇꯣꯝꯊꯤꯟꯒꯤ ꯑꯩꯈꯣꯏ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯌꯨꯇ꯭ꯌꯨꯕꯄꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯏꯁꯥꯃꯛ ꯇꯣꯝꯊꯤꯟ ꯅꯣꯀ꯭ꯔꯝ ꯑꯩ ꯈꯣꯡꯖꯣꯝꯗꯒꯤꯅꯤ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯒꯤ ꯃꯤꯡꯅ ꯑꯅꯟ ꯀꯧꯏ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄ ꯃꯃꯥꯒꯤ ꯃꯤꯡꯅ ꯏꯕꯦꯝꯃ ꯀꯧꯏ ꯑꯩ ꯏꯁꯥꯃꯛ ꯁꯤꯄꯦꯠꯇ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯖꯔꯤ 5th ꯁꯦꯃꯤꯁꯇꯔ ꯀꯥꯖꯔꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯅꯦꯄꯣꯂꯤꯌꯟꯗꯒꯤ ꯌꯥꯝ ꯐꯔꯕꯨ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯕꯨ ꯑꯩ ꯃꯤꯡꯅ ꯅꯦꯄꯣꯂꯤꯌꯟ ꯇꯥꯏꯟꯖꯝ ꯑꯩ ꯄꯣꯛꯄ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯔꯠ ꯇꯥꯏꯟꯖꯝ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯏꯕꯦꯝꯃꯟ ꯇꯥꯏꯟꯖꯝ ꯑꯗꯨꯒ ꯑꯩ ꯂꯩꯐꯝꯅ ꯃꯪꯒꯣꯏ ꯁꯨꯡꯊꯥꯡ ꯄꯅꯥꯗꯩ ꯑꯩ ꯚꯤꯂꯦꯖꯔ ꯀ꯭ꯂꯥꯁ 12 ꯀꯥꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟ ꯑꯃꯁꯨꯡ ꯅꯦꯄꯣꯂꯤꯌꯟꯒꯤ ꯏꯁꯥꯒꯤ ꯂꯩꯐꯝ ꯍꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯁꯥꯕꯤ ꯁꯤꯔꯤꯌꯦꯜ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯅꯤꯈꯛꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯒꯠꯆꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣꯁꯤ ꯇꯧꯗꯣꯏꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯁꯥꯕꯤ ꯁꯤꯔꯤꯌꯦꯜ ꯑꯁꯤ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯗꯒꯤ ꯑꯃꯃꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯄꯤꯁꯣꯗ ꯑꯃꯃꯝ ꯊꯥꯒꯠꯆꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯊꯥꯒꯠꯄꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯇ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯏ ꯐꯤꯂꯝꯗ ꯁꯤꯔꯤꯌꯦꯜ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯁꯤꯒꯤ ꯔꯤꯌꯦꯜ ꯅꯦꯝ ꯑꯁꯦꯡꯕ ꯃꯃꯤꯡ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯤ ꯃꯦꯝꯕꯔꯁꯤꯡꯁꯤ ꯎꯅꯕꯒꯤ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯥꯟꯖꯥ ꯑꯁꯤꯗꯒꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕꯗ ꯀꯩꯅꯣꯅꯦ 40ꯅꯦ ꯇꯧꯔꯤꯁꯦ 40ꯁꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ RMꯒꯤ ꯃꯦꯝꯕꯔ ꯑꯅꯤꯁꯤꯅ 40ꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯑꯅꯤꯁꯦ ꯊꯨꯕ ꯍꯥꯟꯕ ꯇꯥꯟꯅꯗꯣꯏꯅꯤꯀꯣ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ 40 ꯊꯛꯇꯦ ꯍꯥꯏꯅ ꯃꯦꯠꯁꯜꯂꯒ ꯌꯦꯡꯉꯤꯀꯣ ꯑꯩꯈꯣꯏ ꯀꯗꯥ ꯇꯧꯕꯗꯤ 40ꯁꯦ ꯊꯛꯇꯣꯔꯤꯅꯦꯕ ꯄꯥꯟꯗꯤ ꯇꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯁꯤꯒꯤꯗꯨ ꯃꯈꯥ ꯇꯥꯕꯗ ꯁꯤꯗꯒꯤ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯑꯇꯣꯞꯄ ꯇꯧꯔꯒꯅꯤ ꯁꯤ ꯑꯍꯥꯟꯕꯒꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣ ꯁꯤ ꯅꯠꯇꯕ ꯅꯨꯄꯥ ꯁꯥꯕꯤ ꯇꯤꯝꯅ ꯑꯇꯣꯞꯄ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯧꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯉꯥꯏꯕꯗ ꯀꯟꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 40ꯁꯦ ꯑꯩꯈꯣꯏ ꯊꯛꯄ ꯀꯩꯅꯣ ꯌꯥꯗ ꯔꯦꯗꯤ ꯁꯤ ꯊꯛꯄꯁꯦ ꯃꯇꯝ ꯂꯩꯕ꯭ꯔꯣ ꯃꯥꯒꯤ ꯊꯛꯄꯒꯤ ꯃꯇꯝ ꯂꯩꯕ꯭ꯔꯥ ꯊꯛꯄ ꯍꯥꯟꯕ ꯇꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯅꯤꯁꯦ ꯑꯗꯨ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯃꯦꯁꯜ ꯌꯦꯡꯉꯅꯤꯀꯣ ꯌꯥꯎꯔꯝꯃꯗꯤ ꯁꯤ ꯆꯣꯡꯊꯣꯛꯑꯗꯤ ꯌꯥꯗꯦꯀꯣ ꯊꯛꯄ ꯁꯥꯖꯟꯅꯕ ꯌꯥꯗꯦ ꯊꯛꯄꯤꯅꯦꯕ ꯌꯥꯗꯦ ꯑꯗꯨ ꯌꯥꯔꯗ꯭ꯔꯥ ꯍꯧꯅꯕ ꯇꯧꯁꯤꯔꯥ ꯍꯧꯁꯤꯔꯥ ꯑꯗꯨꯗ ꯔꯦꯗꯤ 1 2 3 ꯍꯥꯏꯔꯛꯄꯒ ꯍꯧꯒꯗꯧꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯣꯁꯦ ꯑꯃꯁꯤꯗ ꯑꯃꯃꯨꯛ ꯊꯤꯟꯖꯟ ꯌꯥꯏꯀꯣ ꯑꯄꯥꯝꯕꯅꯦ ꯑꯗꯨꯗꯤ ꯑꯅꯤꯃꯛ ꯊꯤꯟꯖꯜꯂ ꯑꯅꯤꯃꯛ ꯄꯥꯔ ꯆꯤꯡꯕꯗꯤ ꯑꯃꯃꯝ ꯂꯣꯏꯔ ꯊꯝꯃꯒ ꯑꯗꯨꯗꯤ ꯌꯥꯅꯤꯀꯣ ꯁꯦ ꯑꯩ 1 2 3 ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨ ꯍꯦꯛ ꯍꯧꯕꯒ ꯍꯧꯒꯗꯧꯅꯤꯀꯣ ꯔꯦꯗꯤ 1 2 3 ꯁ꯭ꯇꯥꯔꯠ Karena hal ini kok, kita tahu kan kok. Open nih. Lagi itu. Terus. Stop jangan kok. Kita nggak bisa lagi.
ꯉꯝꯃꯒ ꯏꯀꯥꯏ ꯍꯥꯟꯕꯩꯀꯣ ꯌꯥꯎꯔꯦ ꯍꯣꯏ ꯌꯥꯎꯗꯗꯤ ꯌꯦꯡꯉꯦꯀꯣ ꯌꯥꯗꯦꯀꯣ ꯁꯦꯟ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯌꯦꯡꯒꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯁꯇ꯭ꯔꯣꯏꯗꯒ ꯇꯦꯜꯂꯝꯃꯤ ꯁꯤ ꯃꯈꯥ ꯊꯤꯟꯖꯟ ꯅꯪꯗ꯭ꯔꯦ ꯁꯤ ꯌꯥꯔꯦꯀꯣ kita aduh hamadi tomsinare aduh kita kan kion me ko aduh winner se kan nepal ado ne pir ke mordi mai di ayam me tha me do lopsing ni kita si entro me 묵시 야돼 한በ디 아이는 한በ디 kamai kamai sa ne tam thuna tha poni na hoi chuna tha ka di ya ka tha ka ni na 그러네 숨나 타가디 이 마하우게 로범 칸이에요 탁크네요 마하우게 로범 칸이에요 숨나 타디 생각하다 거 아두고 하나면 타락반이나 뭐 돈미야 야 그거 무슨미네 이제 여러 야베요 그냥 당장이야 시디 아니 마하우 가운데 비다 마하우 가운데다 그런 까라가 타지 그래 하이드네 호연데 юм다 한 게보다 에 푸티 셀렌스 푸티 마하우 한 अदुदी हौजी कनो सिगी बेलुनजे कामकाना थुगाइदिनेबा हाइदि अहुमनेबो थमिजे बेलुन अहुमजिदा होय काम थुगाइलो अखोगी मेखाइबा नत्र केम तौगादेको कामकाना हाना कामकाना तोगा फोन स्टॉक लो थुगाइबा हाम तानादि अहुमजे अदो थुगाइदियो माना बेलुनजे होबरा होदबा तो हाबे चेक तौनेबा मोहरा मखोजे अचानक 푸티가 합쳐라 가더네요 पोखाइला जति ल बजंग दम काम दिनिको 시 호브라 체크 떠오제 시가 होबरा चेक तौने होदबा 시 호드레 Ada mana kok ni? Ai ni cuma bisa hai kok. Ada. Noi ni tu. Ya. sana paega Lagi tu paega lagi apa ni? paega le Paega lagi kok. Ai ni dia waktu tu start have ka. Kau betul ni kok. Hai ya. Ya kok. Ready? 1 2 start. Aku pakai satu set itu. 강해 간판 이거. 뭐냐, 내가 또 못하게 말을 못해요. 나도 이거 시간 미래다 봤다 이거. 내가 왜 하는데 이거? 지금 좀 생각나요. 그냥 뭔가 뭐지 사실. 내가 네폴리아나 에피다 보이다 포디다 보다 좀 생각나면서 mana menungda jalan muda sudah nih paling ada lagi nuai tak bahaya dari itu tapi nak kamu mana không thể ninh lòng lên đấy kamu tanda apa di saya kata sekali kamu tahu apa kamu itu marin sana 가자 이제 사이 kamu itu kan kamu itu di musik kami itu ada 좀 ai đi buồn gì cả mà cái buồn cái bây giờ hay bị sao cái gì đó đó han ba ai nó cảm bao nhiêu plus han vậy nè cảm mà dari cái đặc biệt kỳ bằng cái tu cái gì đấy đi luôn mà thằng cảm thật là ghê lại vậy đi 귀엽다 di Nepal ini kamu itu kan di Nepal ini hanya kayu malah kuat 야, 내가 까만네. 까만데 이게 가자이가 되게 예사 에프티 두기가 라스트 덤진나길래 그래. 덤진나. 너무 그래. 아니 까무도 그거 뭐지 너무 까무 로션드나. 가자 사요 덤지는 가이가. jadi kamana putih itu tak pergi tahu boleh sih tahu ya nung sada sum entertainment itu kan nungai puk puto kan nungai puk nungai di sum sada yang nungai kayak itu ya semaina challenging program na silaga semain tahu je kayak itu sada yang na siapa event nama tahu begini nungai itu sada adu pawe nungai
ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯇꯤꯝꯁꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥꯅ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯅꯦꯕ ꯑꯗꯨ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯍꯥꯏꯐꯦꯠ ꯀꯩ ꯃꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯍꯥꯏꯐꯦꯠ ꯃꯣꯏꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ RM ꯇꯤꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯤ ꯇꯧꯔꯤꯕ ꯏꯚꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯁꯨ ꯃꯈꯥꯗ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯇꯧꯔꯤꯕ ꯏꯚꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯏꯁꯥꯗ ꯐꯥꯎꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯗꯤ ꯅꯦꯄꯣꯂꯤꯌꯟꯒꯤ ꯋꯥꯈꯜꯗꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯇꯤꯝꯅ ꯇꯧꯖꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯇꯨꯡꯗ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯗꯨꯅ ꯃꯇꯨꯡ ꯇꯧꯕꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯈꯪꯕꯤꯗꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯃꯇꯨꯡ ꯇꯥꯕꯗꯨ ꯎꯕꯤꯅꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯆꯪ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨꯅ ꯍꯥꯏꯖꯔꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯦꯄꯣꯂꯤꯌꯟ ꯍꯧꯖꯤꯛ ꯅꯦꯄꯣꯂꯤꯌꯟꯒꯤꯁꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗ ꯀꯩ ꯃꯌꯥꯝꯗ ꯚ꯭ꯌꯨꯋꯔꯁꯇ ꯀꯩ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯅꯦꯄꯣꯂꯤꯌꯟꯒꯤ ꯃꯐꯝꯗꯁꯨ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯣꯝꯊꯤꯟꯒꯤꯗꯨꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯁꯥꯕꯤ ꯇꯤꯝꯅ ꯇꯧꯖꯔꯤꯕ ꯑꯁꯤ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯌꯦꯡꯕꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯍꯥꯞꯆꯕꯅꯦꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯕꯗꯤ ꯏꯄꯤꯁꯣꯗ 1 ꯏꯄꯤꯁꯣꯗ 2 ꯏꯄꯤꯁꯣꯗ 3 ꯃꯊꯪ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯁꯤꯔꯤꯌꯦꯜꯁꯤꯇꯪ ꯌꯦꯡꯉꯛꯑꯒꯗꯤ ꯍꯥꯏꯗꯤ ꯏꯁꯥꯗ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯔꯛꯄ ꯌꯥꯎꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕ ꯌꯥꯏ ꯍꯥꯏꯗꯤ ꯏꯄꯤꯁꯣꯗꯁꯤꯡꯁꯦ ꯍꯦꯟꯅ ꯑꯩꯈꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯁꯥꯕꯤ ꯇꯤꯝꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯁꯤ ꯅꯠꯇꯕ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯒꯦꯞ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯅꯕꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏꯕ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯞꯄꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯄ ꯃꯌꯥꯝꯒꯤ ꯀꯃꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯁꯥꯕꯤ ꯇꯤꯝꯅꯁꯨ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯔꯣꯏꯕꯗ ꯀꯔꯤ ꯇꯧꯒꯗꯦ ꯍꯥꯏꯕꯗꯣ ꯉꯥꯏ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯔꯣꯏꯕ ꯆꯦꯂꯦꯟꯖ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯆꯦꯂꯦꯟꯖ ꯑꯍꯨꯝ ꯈꯛꯇꯅꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯐ꯭ꯔꯨꯇꯤ ꯊꯛꯑꯒ ꯊꯛꯄ ꯍꯥꯟꯕ ꯇꯥꯟꯅꯕ ꯑꯅꯤꯁꯨꯕꯗꯅ ꯕꯦꯂꯨꯟꯁꯦ ꯑꯍꯨꯝ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯨꯒꯥꯏꯕ ꯍꯥꯟꯕ ꯇꯥꯟꯅꯕ ꯇꯧꯅꯦꯕ ꯑꯗꯣ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯝꯃꯤꯁꯦ ꯅꯨꯄꯥꯒꯤ ꯅꯠꯇꯦꯀꯣ ꯅꯨꯄꯤꯒꯤ ꯀꯦꯅꯕ ꯍꯧꯔꯛꯀꯕꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏ ꯀꯦꯕꯁꯦ ꯍꯩꯇꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯗꯨꯅ ꯀꯦꯕ ꯅꯨꯄꯥꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯤꯞꯁꯇꯤꯛ ꯇꯩꯕ ꯈꯣꯠꯄ ꯀꯦꯕꯁꯤ ꯇꯧꯗꯦ ꯑꯗꯨ ꯀꯦꯗꯣꯏ ꯄꯣꯠꯁꯤꯁꯨ ꯐꯖꯕ ꯇꯥꯟꯅꯗꯣꯏꯅꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨ ꯃꯤꯡꯖꯦꯜ ꯌꯦꯡꯉꯒꯁꯨ ꯀꯦꯗꯕ ꯅꯠꯇꯦ ꯃꯤꯡꯖꯦꯜ ꯌꯦꯡꯗꯕꯤꯗ ꯀꯦꯗꯣꯏꯅꯤꯀꯣ ꯃꯤꯡꯖꯦꯜ ꯌꯦꯡꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯤꯗ ꯋꯥꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯄꯤꯒꯅꯤ ꯃꯤꯅꯤꯠ 2 ꯈꯛꯇꯅꯤ ꯄꯤꯗꯣꯏꯁꯦ ꯃꯤꯅꯤꯠ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯇꯣꯝꯊꯤꯟ ꯑꯃꯁꯨꯡ ꯅꯦꯄꯣꯂꯤꯌꯟꯁꯤꯅ ꯌꯦꯡꯗꯕꯤꯗ ꯍꯦꯟꯅ ꯐꯖꯅ ꯀꯅꯥꯅ ꯐꯖꯩ ꯑꯗꯨ ꯀꯦꯕ ꯇꯥꯟꯅꯗꯣꯏꯅꯦꯕ ꯂꯤꯞꯁꯇꯤꯛꯀ ꯁꯪꯗꯅ ꯑꯩꯈꯣꯏ ꯐꯖꯕꯗꯒ ꯅꯨꯡꯉꯥꯏꯗꯧꯁꯨ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇꯣꯝꯊꯤꯟꯒ ꯅꯦꯄꯣꯂꯤꯌꯟꯒꯤꯅ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯦꯔꯛꯑ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯥꯒꯗꯒꯦ ꯍꯥꯏꯗꯤ ꯃꯤꯅꯤꯠ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯡꯖꯦꯜ ꯌꯦꯡꯗꯕꯤꯗ ꯀꯦꯔꯤꯅꯤꯅ ꯀꯃꯥꯏꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯦꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯧꯖꯩ ꯍꯥꯏꯗꯤ ꯇꯣꯝꯊꯤꯟ ꯅꯦꯄꯣꯂꯤꯌꯟ ꯅꯨꯄꯥꯅꯤ ꯍꯥꯏꯗꯤ ꯌꯥꯔꯒ ꯁꯤ ꯀꯦꯕꯁꯦ ꯀꯃꯥꯏꯅ ꯀꯦꯞꯁꯤ ꯌꯥꯏ ꯖꯥꯠ ꯖꯥꯠꯀꯤ ꯏꯚꯦꯟꯅꯦ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯅꯦꯄꯣꯂꯤꯌꯟꯅ ꯌꯥꯔꯗ꯭ꯔꯥ ꯁꯤ ꯑꯗꯣ ꯁꯤ ꯀꯦꯞꯁꯦꯀꯣ ꯑꯗꯣ ꯍꯥꯟꯅ ꯂꯣꯏꯕꯔꯥ ꯑꯗꯣ ꯐꯖꯕꯤꯔꯕ ꯃꯤꯅꯤꯠ 2 ꯄꯤꯒꯅꯤ ꯃꯤꯅꯤꯠ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯂꯣꯏꯔꯒ ꯊꯤꯗꯤ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯕ ꯐꯖꯕ ꯍꯥꯟꯅ ꯐꯖꯕ ꯐꯖꯕꯗꯨꯅꯤ ꯍꯥꯏꯗꯤ ꯃꯇꯝ ꯁꯥꯡꯅ ꯂꯧꯒꯦꯔꯥ ꯇꯦꯟꯅ ꯂꯧꯒꯦꯔꯥ ꯃꯤꯅꯤꯠ 2 ꯄꯤꯒꯅꯤ 2ꯁꯤꯡꯗ ꯐꯖꯅ ꯀꯦꯕꯗꯣ ꯍꯥꯟꯅ ꯉꯥꯛꯇ ꯂꯣꯏꯊꯣꯛꯄꯗꯣ ꯊꯤꯗꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯐꯖꯕꯗꯣ ꯍꯣꯔꯦꯟ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁꯇꯁꯨ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯅ ꯐꯖꯩ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯚ꯭ꯌꯨꯋꯔꯁꯅ ꯌꯦꯡ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯀꯅꯥꯅ ꯐꯖꯩꯗꯣ ꯍꯥꯏꯗꯤ ꯇꯣꯝꯊꯤꯟ ꯅꯦꯄꯣꯂꯤꯌꯟ ꯀꯅꯥꯅ ꯐꯖꯩ ꯍꯥꯏꯗꯨꯁꯨ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁꯇꯒꯤ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁꯅ ꯀꯅꯥꯅ ꯍꯦꯜꯂꯤ ꯑꯗꯨꯝ ꯍꯦꯜꯂꯤꯗꯣ ꯍꯥꯏꯖꯔꯅꯤ ꯑꯗꯣ ꯔꯦꯗꯤꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯔꯦꯗꯤ 1 2 ꯁ꯭ꯇꯥꯔꯠ ꯌꯥꯔꯦ ꯑꯩ ꯃꯤꯅꯤꯠ ꯑꯣꯟ ꯇꯧꯔꯦꯀꯣ ꯃꯤꯅꯤꯠ ꯊꯨꯅ ꯀꯦ ꯇꯞꯅ ꯀꯦꯕ ꯅꯠꯇꯦꯀꯣ ꯊꯨꯅ ꯀꯦꯒꯗꯕꯅꯤꯀꯣ ꯐꯖꯒꯗꯕ
sini kok. Nói ra, mình tengah ada. Kisah. Gimana sih kok gini? Gimana? Sakit tengah ada kok. Alhamdulillah dia orang. Tuh ini foto kita tengah. Lipstick dia punya lipstick. Betul. Lipstick sakit tengah. Kita pacar ya, patah tu. Second, 5, 4, 3, 2, 1, stop. Ya. Rồi. Dạ. Gì rồi cả. Gì. Ati yang dulu nama ni kemana? Karena ni lo tu mana ni dulu nama ni? Asli kayak gitu. Nama. Ini udah Dulu. Something kayaknya boleh aja antara kamu boleh kayak nyampe minta ya. Anh Hàn Singkat tangi udah ingat kata lo. Dan kau ni je yang ambil kau post dah tu. Gini nanti dia cuma ni apa kayak. Ya, Samsung dah betul dah sih. Apa yang ada? Magi nokta dah suni jenis kau nak kias mana fajar mau dah. Aku yang kias dia. Je yang boleh kau je. Mesti kasih orang. Hadi कोई नेपोलियन का तुम सिंगर जी हम फजल जो किए हैं अदुगा आदि फजल जी आदि हायर भाई आदि कनान के दिन तो अदो येंग बिरो viewers सिंग ना आदि कनान के दिन तो तुम सिंग हम नेपोलियन आदि मबानी जे कनान हेली कनान फजल की मिन अने खतने पी जे आदि अदु जो नुपाना मिशन सी येंग दे बिदा किए बनी लिपस्टिक का सिंग येंग तो ने आदि नेपोलियन मम्मी तक के नाम तय रगा अदो viewers सिंग आदि कमेंट सेक्शन द वीडियो मो कनान हेली कनान फजल की आदि expert oibado ado mayamgi comment ado hoi ani jina ngai soidana ngai jari haidi ani jina ne khorang da ngai ji ba haidi ai cha hai ro no ai di sigi result gam ta ngai jare hoi gi ngasi gi program asi da viewers sina nupa sabi serial asi bu yeng viewers sina ngatang da su nungai na bu gi da makta ngasi gi nupa sabi team gi member ani ka khangkalaga Tomtin amasung Napoleon makoi alina mayambung ngatang do oira bosu no na bagi damangta entertaining entertainment oil program khato rabo loir matungda akoi gi Nupa Sabi serial RM production na tin masina puthoro iba aduga makha taba episode 1 2 puthokra matungda episode 3 4 5 continuously episode loijibo Nupa Sabi team masi bu yeng biba viewers singna thau khawrang na nungai na ID awa ana ti da bida adi Nupa Sabi team bu support obiu aduga masidai sida mayami support mayami comment mayamna kari pam daba kari nungai taba haibu comment section da pibiraga adi awa ana punama Nupa Sabi team support obiraga hena sidagi nungai na ba episode atai da ju mathang da ju nungai na ba aduga marak ta ju mayami ngai bu wa da bida mutta nungai na ba entertainment kya puduna Nupa Sabi na lakani hairaga ngasi gi na di matang asai da konto zum na thibina kaina na bi